Team Rescue Manipur na senduna Manipur da ahan ba oina kilometer chamaga mga sangba river rafting gi khongchet ama khongsan bahukre. Mahusagi khudong thiba kayadagi mayok na ba ngamna ba sem saduna laishi haiba thimda Kordag Ichil thong fawba chatki ba khongchet adu Imphalis ki Pukhaw Iran fam thongkhongdagi hauki. Hi ani da miyoi mari tongduna chatkadaba khongchet adu khunrak pamda laiba PYO office ki Team Rescue Manipur ki advisor Haikruism Rajeshwar na phongdokhibada Manipur asi mahaushadagi khudongthiba thaudok kaya thokpada maram oiraga haurakliba nahasing khudongthiba nanglaba miyoising kanbagi lausing takpibagi thauram Team Rescue Manipur na chathaduna lakli training gi sarugamo oina hanba oina iril turel amadi Imphal turel paringda kilometer chamaga manga sangba rafting tawbani kilometer chamaga manga thawbada numit ini changani haina panari makhatana nahasing da rescue tawbagi training pikhigani haiki Mahusagi kudong thiba kaya bu mayong nabang sem saduna laisi haiba message ekoi Team Rescue Manipur na ngasi boba sahi ahum khara abaji boba koi na mayang mi making koi kudong thiba tar kanda natural calamities disaster koi sing chauba sina jingba mayam tholupa kanda koi na mating pangmugi thawak tawraiba posi miyam pumnamakta Manipur gi praja jingda koi mating pangingbagi kadagi mayam gi damakta thawak tawningbagi pot kayam leiragaju masi hogdok pinaba ma leitragadi platform ama leitragadi yadamina koina koi pana mayam ama tawdana koi Manipur gi tongan mafong kaya dagi angangjing tawraga koi mapungda akoi rap anida mi mari mi nipan chatkani